Prithivigi laimaidagi kilometer chamriga subna nipan lapna pungda kilometer taret makhai khara hena yangna Prithivigi akoibada paiduna leiriba International Space Station da numit nipan nigi khongsat amakhak Boeing Starliner koba chundrang da chatnaba paiba rocket amada tongduna chatkhraga International Space Station da makhoigi leibagi matam loiduna Prithivigi laimaida amuk halaklamdai da makhoina tonggadoriba space capsule adu technically yadabana maram oiraga hanlakpa yadaduna henna kuithaba mawngda tha mapan khara henna International Space Station da leirubi Sunita Williams ki handaki space khongchat asigi matangda miyamda khajiktang wari oina lijaduna tahanjari henna khangbiba mayam su yawbiram lagani supplement tawbirambada taramna okchari asoiba yawrabasu semdok nabatanja pinabiyo June 5 2024 Boeing ki Starliner spacecraft ama Florida da leiba Canaveral Space Force Station dagi International Space Station gi damakta Sunita Williams Butch Wilmore puduna kapkhatki Boeing Starliner gi competitor oiriba SpaceX ki Crew Dragon ga competition ama oina Boeing Starliner gi mi tongduna space ta chatpa yaba space flight ama test tawba amasung certified tawbagi mission da chatkhiba khongsat amani space flight adu da tongduna chatkhiba makhoi animak Prithvi gi laimaida amuk June 14 da halakadavani haiduna schedule tawkhiba mission ne June 6 2024 makhoina tongkhiba space capsule ase mai pakna ISS ta yosin bangamki adubu space capsule adugi thruster kunipan gi manungda mangadi mathau tawba yakhidri adumna space station asida napsin bada matam sangki engineer singna yadriba thruster mangadugi manungda maridi yahan bangamki adumna thruster ama yadrabasu Starliner na ISS ta napsin badu ani suba attempt ta napsin bangamki makhogi mission gi matam lore numit tarani henna lairabasu Prithvi gi laimaida hanlakpagi e pau takhidri kaina thangda June 19 2024 da makhoina tongdun halakadaba Starliner gi capsule adu thruster yadaba amasung helium yubuna maram oiraga NASA makhoina Prithvi laimaida hanlakpagi matam ase June 13 2024 da oiragani haiduna lauthokhi amukasu June 13 da makhogi space capsule adu Prithvi laimaida halakpa ngamkhide matam asumak hawkhre adubu NASA official oina Wilmore amasung William ani si Starliner nataba spacecraft amada oina halakpa yabagi oithokpa leire haiduna August 7 2024 da lauthokhi August 24 2024 makhoina tongduna halakadaba Boeing Starliner space flight adu makhoi tongduna Prithvi laimaida tarakpada khudongchadaba thokpa yaba maramna William amade Wilmore makhoi anibu ISS ta thanam laga mi yaudana space flight matomta Prithvi laimaida tarak lagani haibasi lauthokhi adumna September 7 2024 da Starliner adu New Mexico da laiba White Sands Space Harbor da tarakhi Wilmore amasung Williams matakta asumak laibasu yaba natte matamaduda makhoi ani halakpagi space flight su leitri rocket ama kapkhatuna ISS yoba amasung amuk halakpa haibase leibak amagi achouba sanpa mama changlebane rocket ama kapkhatpada lupa lakh 50 muki thau chai hainaribane asida natna semba sabada rocket ki polam kaya amagi charging tawribane rocket amana Prithvi laimaidagi ISS tamna kapkhatpada $100 to millions gi changda charging taw adubu miyoibagi mamal yamla punsi ani ISS tagi halakpa yadana matamduda leiribane makhoina halakadaba space flight adusu makhoi tongduna halakpa matamda khudong thiba thoklaba yabagi oithokpa chauna leibana mi tongdana Prithvi gi laimaida halakre aikhoi swaidabu miyoibagi punsi asi mamal leitana lambi sorok labuk lamhang pali turel pukri da pangta da taduna leibagi wane adu natte mi amagi thawai amasung punsi aduki matik mamal yame Maramadunabu matamaduda William amade Wilmore makhoi ani laurunabagidamakta Prithvi gi laimaidagi ISS tamna rocket ama kapkhatpata Maramaduna September 28 2024 da NASA gi astronaut Nick Hack amasung Russia gi cosmonaut Gorvunov makhoi ani tongduna amasung ISS ta leiriba William amade Wilmore gi tongduna halakadaba ahangba sit ani khaktuna SpaceX gi
Dragon Freedom Crew 9 Prithvi Laimaidagi kapkhatki matang aduda halakpagi matamdagi hendoktuna sundrangda leihoriba Sunita Williams ki haksangi phibam soksin le haibana singba aranba pau kaya ama media singda sandorakpa honaraki adubu November 12 2024 da Sunita Williams masana mahaki masa karisu tawdri yamna phana lairi haiduna ISS tagi miyamda sengdoraki 2025 January 30 da Williams na ahanba oina pung humphuni toiga minute taruk spacewalking chatpa ngamba ahanba nupi astronaut ama oina record tawba ngamki February 11 2025 William amasung Wilmore loba chatkriba SpaceX ki Crew 9 gi halakpagi matam Mars mayai chanbada oiragani haiduna NASA na lauthoraki mohot singadoriba SpaceX ki Crew 10 Kennedy Space Center dagi March 14 2025 da kapkhatki March 18 2025 da SpaceX ki Crew 9 da William amasung Wilmore loba saliba NASA astronaut Nick Hak amasung Russian cosmonaut Alexander Gorvunov makoi aniga loinana makoi marimak tongduna ISS ta naptuna lairiba Crew 9 ISS thadoktuna Prithvi laimai gi damak makoi gi pung taratret changadaba journey horaki March 19 2025 ki anganba ayuk pung aniga minute nifum mathoi da deorbit mai chakba hoki re-entry ki space capsule adu taptha hanba hoki pung ahum minute tara mari chatpa matamda space capsule adu yamna sagatpa maram oiraga space capsule adu ga paw phawna bangam khide laimai da control gi damak leiriba miyam pumba pakhanaki adubu minute khara gi matungda paw phawna bangam ki ayuk ki pung ahum ga minute kun mari da space capsule adu dagi parachute kapthoraki pung ahum ga minute kun tarata Gulf of Mexico gi sing yaida space capsule adu taki Sunita Williams amade Butch Wilmore amasung makoi buloba saliva astronaut ani makoi mari punna asoingam yaudana Prithvi laimai da yausilnakpa ngamki pasa phanayam changlabasu miyoibagi mamal yamlaba punsi ani kankhibagi warini SpaceX ke lamba taunariba Boeing Starliner maithiduna laimai da mi tongba yadana halaki chatkriba mi puduna lakadauba adu atopa space capsule amada puduna laki tambangam da miyoibagi punsi khongsatta asum thoklo haina tamlambana Sunita Williams na Prithvi gi laimai da halakpa yakhidaba sina mahakki anauba world record kaya ama thambangamki kamdouna karamba matamda kari thoklagaba haibase tambangamdriba punsi khongsat amadi adumak oiri